Landaba lepnaba hairikre Iran-da America amadi Israel anina puna landariba asi athuba matamda lepkadabani haina Russia-gi maikaidagi phongdorakre US-na Iran-da yaba ngamloidauba wafam kaya thamjinduna malemgi mitmangda Iran-na yadabadagi landabani haina uhannaba honai hainasu Donald Trump-da Russia-na chawna maral kaya sirakre hairi mahairoi yauna punna mioi 45 sikre US amadi Israel leiba anina punna Iran-da chathariba missile attack asida hujik fawbagi manungda mahairoi 58 yauna punna mioi 55 rom Iran-da sikre haina anabo paw amana phongdorakre Iran-na sukhut halladuna Israel amadi US-gi military base leiba leibak taret lomdasu missile kapsenuna Iran-na landaba hokre hairi Seltana pik thalaba plane ama Bolivia-da pokhaikre 15 sikre Seltana pik thalaba plane ama Bolivia-da pokhaibadagi mioi 15 sikre 30 romna chawna sopanangkre hairi report asigi matung ina Bolivia-gi Central Bank-gi sel pudunang pairiba plane adu landing tawraba matungda runway-da sitpadagi airport adugi wangma fawba chatkiduna mi chinba lambida Thousand lambida khamliba gari 15 romda thomjinkhibani thawdo adu matau karamna thokibano haibigi matangda investigation team amana thijinbagi thabak hokre hairi North Korea gi lengak sasan paiba ngamnaba machanupi da training piba hokre North Korea gi supreme leader Kim Jong Un laiba asigi lengak sasan paiba ngamnabagi damak machanupi Kim Jue da makhal makha kaya gi training piba hokre hairi news agency AP na phongdorakhiba report ki matung ina North Korea gi supreme leader Kim Jong Un laiba asigi lengak sasan pariba works party gi Achoba thorom amada mahangna chahi kya laiba ase bungak senuna lakpa ngambagi harau nungaiba phongdokpaga loyana mahaki lengak sasanda thabak tawba luchingba singda sniper rifle khudol tawkhibani Korean Central News Agency na phongdorakhibada supreme leader Kim Jong Un mahaki luchingba singda khudol tawkhiba sniper rifle sing adugi maraktagi mahaki machanupi Kim Jue da su sniper rifle ama piduna shooting range na nongmai kappa tambikibani Kim Jong Un chatpa amadi tawriba thabak thoram singna mahaki machanupi Kim Jue su haukiba tha khara sidagi hakthegnana saruk yaba urakpadagi leiba asida ngangnaduna lakhiba Kim Jong Un gi matangda North Korea gi lengak sasan mahaki machanupi Kim Jue na paihoragani haiba wafam adu amuke hena mayek sanglakre adumu nakala maramda leiba asida Kim Jong Un gi hek matungda North Korea gi lengak sasan mahaka pokmina ba machanupi Kim Yo Jong na oigani hainasu ngangna saknaduna lakhibani leiba asigi khwaidagi mantik mayai leiba anisuba mioi ase Kim Yo Jong ni North Korea hariba leiba asi malimgi angakpa leibak singi manungda amani leiba asigi supreme leader Kim Jong Un da mahaki apokpa mapadagi leiba asigi lengak sasan phanguraba matungda ngasi fawbada North Korea da mahaki miing makhada akanba mawongda yeknaba leibak singa lanthengnaba ngamnaba lepa leitana matik mayai leiraba makhal makha kayagi langi khulai sing saduna lakhibani hawjiksu khulai kaya saba adumak lepa leitri hairi Ukraine nuclear khulai pi rabadi pak sana mang tak pathokani haikre chahi mari fajilaklaba Ukraine amadi Russia gi lan asigi marakta karigumba Ukraine ga naknariba leibak singna Ukraine da nuclear khulai pi na matharang laklabadi pak sana amangata thokani haina Russia gi president Vladimir Putin gi Security Council gi vice president su oiriba Dimitri na phongdorakre report asigi matung ina Britain amadi France na Ukraine da nuclear gi khulai pi na matharang le haina maral sirakhibani panbaya badi chahi mari gi lan asida Russia gi makhutta pak sana amangata thoklaba Ukraine na nuclear khulai pi duna mateng pangningbagi aningba apamba Britain amadi France na phongdorakpadagi Russia gi maikaidagi cheksin wafam asi thamlakhibani hawjik soknari balana sida Ukraine na Russia bu maithiba piba oithoklaroi khangmadagi Britain amadi France na mateng pangnaba honarakibani hairi Europe leibak singda nuclear khulai pi gani haina lauthokre America ga chawna ungkhatna ringai chera asida France gi president Emmanuel Macron na Europe leibak singda nuclear khulai pi rogani haina lauthorakre Europe ki leibak sing hauji America amadi Russia na chingba leibak sing na maram oiraga chawba ki khang kaya mayokna duna leiribani ningsing bayabadi Europe ki leibak sing asi NATO gi group ta punna thabak tawminarambani adubu America gi president Donald Trump na makhata na NATO gi leibak sing da security piba amadi cell gi mateng panglamba sing adu tawraroi haina phongdorakibadagi Europe ki leibak sing mipai thabaiba poknarakibani Asigumba chairak asida Europe Union gi manung chada leiriba leibak sing gi manungda nuclear gi khulai leiriba amata ngaiba France na atopa Europe ki leibak sing na nuclear gi khulai pirogani haina lauthorakhiba sina Union asida yawriba leibak kunkantaret long gi luchingba sing harauna kre hairi Israel gi lanmi IDF na Iran gi micham miyam da safagadaba mafam da leinaba cheksin wafam thamlakre Israel gi lanmi IDF na Iran gi micham miyam da safagadaba mafam da leinaba cheksin wafam thamlakre hawjik US amade Israel na chatharakliba missile attack asi Israel gi micham miyam da safagadaba mafam da leihona bamang jawna piba cheksin wafam amani haina Israel gi lanmi IDF na phongdorakre US amadi Israel na Iran da landariba asi leiba asigi micham miyam da landaba nate supreme leader Ayatollah gi mathakta landabadi hairi Iran gi lanmi IRGC na khulai thadok trabadi pak sana landaragadi haina Donald Trump da wardik tawkre Iran gi lanmi IRGC
armed forces amadi police-singna khulai thadoktuna changjaraktrabadi pak sanna landaragani haina America gi President Donald Trump na warning tawkhre. US amadi Israel na Iran da landariba se leibase gi micham miyambu maning tamna leiba ngamdaba honabada mateng pangbani. Athuba matamgi manungda Iran da adawa laiga ama leiragani haibigi thazaba pibaga loinana numit kharani cheksinna leinabasu appeal tawrakre hairi. US amadi Israel na punna landarakpadagi landrena bahonarakpadagi Iran na traffic jam pak sana thokre. US amadi Israel na punna landarakpadagi landrena bahonarakpadagi Iran na traffic jam pak sana thokre. Petrol pump singdasu Iran gi micham miyam na thaw hanaba chensinnarakpadagi khudong chadaba kaya mayoknakre. Iran gi miyam lano sina maram oiraga kangaunaduna koi chenchenakre hairi. Israel na Iran da landaba haukraba matung Iran gi miyam da afaba numit laklagani haina phongdokre. America amadi Israel na Iran da paksana landaba haukraba matung Israel na Iran gi miyam da afaba numit lakhallagani haina lauthorakre hairi. Loinana US amadi Israel leiba ani na punna chatharakiba missile attack aduna maram oiraga Iran gi mobile networks singdasu amangata kaya thokre. Iran na paksana chatharakiba missile attack aduna maram oiraga Israel gi school amadi college pumnamak thingjinkhre. Israel gi Prime Minister Benjamin Netanyahu na Iran da akia khang piraduna Iran na changjaraktrabadi hojik landariba asigi mathakta amuk henna akanba attack chatharagani haina sufongdorakre. Amadi Benjamin Ayatollah Khamenei hana bahonarakpadagi aronba underground bunker da lothankre. President Donald Trump amadi Benjamin Netanyahu na Iran gi Supreme Leader Ayatollah Khamenei hana bahonarakpadagi aronba underground bunker da lothankre haina phongdorakli. Reuters ki report asigi matung ina America amadi Israel na hojik Iran da landariba asi chahi kayagi mamangdagi Supreme Leader Ayatollah Khamenei na luchingduna palakhiba leingak mapungfana muthatuna leiba asida anawa leingak ama semannabagi pandamda landabani. Mamang chahi ki June thada numit 12 ni rom chupna chathakhiba lan adudasu America amadi Israel na Ayatollah Khamenei bu hana bahonaki adubu Iran gi lanmisingna Trump amadi Benjamin gi wakhalon munna khangba maramna Mokoigi Supreme Leader Ayatollah Khamenei bu yamna lona thupna kana amatana khangdaba mafamda lotuna thamkhibani. Iran aso America amadi Israel gi mathakta lan lauthokre haina phongdorakli. Iran gi missile attack chama Israel na ngakthokpa ngamkhidre. Iran amukta da missile chamri gi mathakta kapsinduna landarakpadagi Iran gi missile attack chama Israel na ngakthokpa ngamkhidre hairi amukta da missile chamri dagi lising yauna kapsilakpagi Iran gi missile attack khudda wasina maram oiraga Israel gi leiriba air defense system singna chama ngakthokpa ngamdaba maramna Prime Minister Benjamin Netanyahu na luchingba leingang na Israel gi miyam da home front command ki guidelines sing tangai fadana ngakna chanaba leibak sin mathungna lauthoktuna checksin na leinaba haikre hairi. Nong haithawadauna Iran Qatar UAE amadi Kuwait leiriba US ki military base singda pak sana landakre. America amadi Israel na Iran da landaraklabadi chapchana paukhum pigani haina wasakhibagi matung inna nong haithawadauna Iran na Israel yauna Qatar UAE Jordan Saudi Arabia amadi Kuwait leiriba US ki military base singda landakre. Report asigi matung inna Israel gi maikaidagi su Iran gi khathangba mafam singna missile kapsil laktuna paksan landakre. Iran na kapsil lakhiba matik mayai leiriba missile Qatarna Patriot Air Defense sizinaduna kapthakre hairi nong chubadawna haitharakhiba Iran gi missile attack ki badagi Qatar UAE amadi Kuwait ki government na makhoi gi nongthaki lambi pumnamak thingjinkre. Lan kansilakpa maramna Russia na Iran amadi Israel dagi lakpa flight singsu Moscow da paisilakpada athingma thamkhre hairi. China na Iran da DF-17 nuclear missile drone amadi HQ-16 piraktuna chawna mateng panglakre. China na Iran da DF-17 nuclear missile drone amadi HQ-16 air defense system na chingwa lan gi khulai kya piraktuna chawna mateng panglakre hairi. Marup oiriba leibak China na Iran da lan gi khulai kya mateng panglakpagal loinana matik mayai leiraba drone sing su pirakre. China na Iran da pirakhiba drone adu matamga yamna chunaraba loitering munition natraga kamikaze drone oirangani haina phongdorakli. Adubu China na Iran da pirakliba air defense system HQ-16 asina US amadi Israel na kapsilakpa missile sing ngakthokpa ngamgadawribra haibigi achoba wahang ama lakre. Maramni mamang chahida India amadi Pakistan ga soknakiba lan aduda India na Operation Sindur gi manungchana kapsinkiba missile Pakistan na sizinariba China gi HQ-16 air defense system asina mapungfana ngakthokpa ngamdabadagi Pakistan na chawna amata kaya thokibani. Lan soknaba haukraba matam asida China na Iran gidamak chongthoraktuna kadai fawba mateng pangba ngamgadawribano haibasishu achoba wahang ama oiri. Iran ga marup oiriba Russia na so hojik fawbagi oinadi kariguma makal amatagi mateng panglakpagi mami udri. Report asagi matung ina China na Iran da mateng panglaklabasu fong na chongthoraktuna ka hena Iran da mateng panglakani haibagi thajaba leite. Maramdi hojik America amadi China leiba anigi maraktasu akan mamong da trade war yamna kana chathaduna lakhibana trade war loishinba ngamnaba wari sanariba tanjani. Masida natana Iran gidamak China na fong na America gi mayokta leblakani haibasisu thajabagi wangmada leiri. Ngasi fawbada
ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗ ꯆꯥꯏꯅꯥꯅ ꯂꯩꯕꯥꯛ ꯑꯃꯒꯤꯗꯃꯛ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯅꯔꯣꯟꯗ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗꯁꯨ ꯆꯥꯏꯅꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕ ꯂꯦꯞꯅꯕ ꯇ꯭ꯔꯝꯞꯇ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯄꯨꯟꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯤꯔ ꯒꯥꯔꯗꯁ ꯀꯃꯥꯟꯗꯔꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ 45 ꯁꯤꯈ꯭ꯔꯦ, 45ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯄꯨꯟꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯤꯔ ꯒꯥꯔꯗꯁ ꯀꯃꯥꯟꯗꯔꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ 45 ꯁꯤꯈ꯭ꯔꯦ, 45ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯁꯨ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ 100 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯑꯦꯏ, ꯀꯨꯋꯦꯠ, ꯕꯍꯔꯤꯟ ꯑꯃꯗꯤ ꯀꯇꯥꯔ ꯌꯥꯎꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯕꯦꯖꯁꯤꯡ ꯂꯩꯕ ꯂꯩꯕꯥꯛ 8 ꯂꯣꯝꯗ ꯑꯃꯗꯤ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯍꯥꯏꯐꯥ ꯄꯣꯔꯠꯁꯨ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡꯗꯅꯤ, ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯔꯅ ꯅꯣꯏꯗꯥ ꯍꯥꯏꯋꯦꯗ ꯃꯩ ꯆꯥꯛꯂꯤꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯀꯤꯂꯣꯃꯤꯇꯔ 9 ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯁꯦꯟ ꯄꯤꯔꯝꯗꯅ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯨꯡ ꯑꯆꯧꯕ ꯍꯥꯏꯋꯦ ꯑꯃꯒꯤ ꯄꯔꯤꯡꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯔꯨꯝ ꯁꯥꯡꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯥꯟꯅꯔꯕ ꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯀꯟꯗ꯭ꯔꯥꯕꯥꯗꯇꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯏꯔꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯔꯁ 22 ꯀꯧꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯥꯒꯤ ꯑꯃꯨꯕ ꯃꯍꯤꯟꯗ꯭ꯔꯥ ꯊꯥꯔ SUV ꯑꯗꯨ ꯗꯤꯖꯜ ꯍꯥꯞꯈꯤ꯫ ꯃꯗꯨꯒꯤ ꯁꯦꯜ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯤꯜ ꯑꯗꯨ ꯑꯣꯟꯂꯥꯏꯟꯗ ꯄꯤꯒꯅꯤ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯝꯗꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯏꯝꯄ꯭ꯂꯣꯌꯤ ꯀꯨꯜꯗꯤꯞ ꯁꯔꯃꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ GT ꯔꯣꯗ ꯄꯔꯤꯡꯗ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 9ꯗ ꯃꯍꯥꯛꯄꯨ ꯇꯥꯟꯅꯈꯤ꯫ ꯇꯥꯟꯅꯕ ꯑꯗꯨꯗ ꯊꯥꯔ ꯑꯗꯨ ꯁꯔꯃꯒꯤ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯈꯤ, ꯃꯗꯨꯗ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨ SUV ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨꯅ ꯁꯨꯞꯆꯤꯜꯂꯒ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 5ꯗꯒꯤ 8 ꯐꯥꯎꯕ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯔꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ CCTV ꯐꯨꯇꯦꯖꯅ ꯔꯦꯀꯣꯔꯗ ꯇꯧꯍꯧꯈꯤ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯆꯤꯡꯂꯛꯈꯤꯕ ꯑꯗꯨꯗ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯗꯨ ꯑꯔꯣꯏꯕꯗ ꯃꯩ ꯆꯥꯛꯂꯛꯈꯤꯕ ꯑꯗꯨ ꯎꯠꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯈꯤ꯫ ꯑꯣꯐꯤꯁꯔꯁꯤꯡꯅ ꯂꯣꯍꯥꯔꯥꯂꯤ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯃꯅꯥꯛꯇ ꯊꯥꯔ ꯑꯗꯨ ꯊꯠꯈꯤ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯦꯡꯒꯥꯏꯅꯕ ꯑꯗꯨꯗ ꯁꯔꯃ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯐꯨꯑꯦꯜ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯒꯥꯔꯤ ꯊꯧꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡ ꯊꯤꯍꯟꯕꯒꯤ ꯁꯥꯊꯤꯕ ꯀꯦꯁ ꯑꯃꯅꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯅ ꯍꯥꯏꯈꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯝꯕꯨꯂꯥ ꯁꯥꯐꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗ ꯃꯤꯑꯣꯏ 22 ꯁꯤꯈ꯭ꯔꯦ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯥꯀꯤꯟꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯃꯔꯂꯥꯀꯣꯇꯥꯒꯤ ꯕꯦꯗꯂꯥꯄꯥꯂꯦ ꯈꯨꯟꯗ ꯕꯝꯕꯨꯂꯥ ꯁꯥꯐꯝ ꯑꯃꯗ ꯉꯁꯤ ꯑꯆꯧꯕ ꯄꯣꯈꯥꯏꯕ ꯑꯃꯗ ꯃꯤꯑꯣꯏ 22 ꯁꯤꯈ꯭ꯔꯦ꯫ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯈꯤꯕ ꯁꯛꯇꯤ ꯂꯩꯕ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯨ ꯁꯣꯛꯈꯤ꯫ ꯄꯣꯈꯥꯏꯈꯤꯕꯒꯤ ꯁꯥꯐꯨ ꯑꯗꯨ ꯌꯥꯝꯅ ꯀꯟꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯥꯀꯤꯅꯥꯗꯥꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯗꯨꯅ ꯆꯥꯗ 90ꯗꯒꯤ 100 ꯐꯥꯎꯕ ꯃꯩꯅ ꯆꯥꯛꯄ ꯑꯅꯥꯕ 8 ꯄꯨꯈꯠꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯌꯦꯡꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 19 ꯂꯥꯏꯀꯠꯅꯔꯤ꯫ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ 18 ꯃꯁꯛ ꯈꯪꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ, ꯍꯦꯜꯊ, ꯐꯥꯌꯔ ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡꯅ ꯑꯁꯣꯛꯄꯁꯤꯡ ꯄꯨꯔꯛꯂꯤ꯫ ꯕꯤꯖꯣꯏꯅꯥꯒꯔꯝꯗ ꯆꯠꯄ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯥꯏꯗꯨꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ ꯐꯤꯚꯝ ꯑꯗꯨ ꯔꯤꯚꯤꯌꯨ ꯇꯧꯈꯤ꯫ ꯄꯣꯈꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯈꯪꯍꯜꯂꯛꯅꯕ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯦꯛꯁꯤꯗꯦꯟꯠ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯇ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯄꯣꯈꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯥꯀꯤꯅꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯝꯕꯨꯂꯥ ꯁꯥꯐꯝ ꯑꯃꯗ ꯁꯥꯊꯤꯅ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁ ꯅꯦꯁꯅꯦꯜ ꯔꯤꯂꯤꯐ ꯐꯟꯗ (PMNRF)ꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗ ꯂꯨꯄꯥ ꯂꯥꯈ 2 ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ 50,000ꯒꯤ ꯇꯦꯡꯕꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯁꯨꯔꯤꯌꯥ ꯐꯥꯌꯔꯋꯥꯔꯛꯁꯇ ꯃꯤꯑꯣꯏ 10 ꯂꯣꯝ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯕꯣꯂꯤꯚꯤꯌꯥꯗ ꯃꯤꯂꯤꯇꯔꯤ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ꯫ ꯕꯣꯂꯤꯚꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯜ ꯑꯜꯇꯣꯗ ꯕꯦꯡꯛꯅꯣꯠꯁꯤꯡ ꯄꯨꯕ ꯃꯤꯂꯤꯇꯔꯤ ꯄ꯭ꯂꯦꯟ ꯑꯃ ꯀꯥꯏꯕꯗ ꯃꯤꯑꯣꯏ 10 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯣꯂꯤꯚꯤꯌꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯥꯟꯇꯥ ꯀ꯭ꯔꯨꯖ ꯁꯤꯇꯤꯗꯒꯤ ꯏꯜ ꯑꯜꯇꯣ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯈꯤꯕꯒꯤ ꯂꯣꯀꯦꯜ ꯇꯥꯏꯝ 18
minute 15 da laibak thiba thawdo du thokibani haina aviation official singna phongduraki cargo plane adu runway dagi hendoktuna manakta laiba gari amada thomjinbadagi pokhaibada mioi kya sikibani Bolivia gi defense minister na maraibak thikraba air force cargo plane adu C-130 Hercules haina mingthonba air force cargo plane ni haina phongdokhibaga loidena plane aduna Central Bank of Bolivia tamna bank note pathok pusin gi thabak tawbani hairi air force commander na phongdokhiba warol amada plane aduda mioi nipan tongki hairi plane kaiba dudagi miyamna chaithokuna leiriba bank note sing adu lahongna bohonarak pasing mo police na tear gas kaptuna tan khai ki hairi plane kai khibagi saktam sing thagalakhibada gari adu tamthina mangata thokibagi saktam sing unaki atoba video amadana police officer singna tear gas kapadagi mioi kya chena khiba amasung kharana lumduna leibagi saktam sing ukhibaga loinena miyamna police tamna nungna thomjilak pasu video adu da ukhi